थमोइदा नोकिबा मिनुकनी कनानाबु खंगदगे थमोइदा नुंसिबा फाउखिबनी कनानाबु उगदगे उखिदबा कनामा उहनिंखिबनी मिकुप अमा लोतुना थमलकपा थमोइगे वारो हाइदोक्तना खंगद्रा तमथोक्तना तागद्रा लोतुनदि थमलरोय खुमजिनखिबा माइकुमसो हांदोक्तुना थमलगे खंगदयादा कनादो उहंदुना खंगलगे चिक्सिना लोटखिबा अरुबो पोट क्या थंबम चाद्रबदी पत्तुना पुमदुना मांगखिबदा थमोइ तक्सि सोनबा यावखिबा क्यानिदो लाइजा होबी होबी कंपनीदुदगी थोलागा एयरपोर्ट चटपगी लंबी अदुदा तुमिना फमदुना गाड़ी तोंगना तोंगना ngrangi thawdoktugi mami khara mimangda uraklami ngrangi thawdokado thokra matung lakminariba marup sing amadi laiza masai hongna kochin chinduna honaduna athubagi oina district hospital da pukat hobuduna amitra sen hena khudong thiningai oidre adumakpo hospital dugi doctor ga yanaraga rimstar da refer tawraduna ningthina yengnaba honare amaromda dukhoi magi miringda thokliba thawdokado thoklaba matungdagidi afaba masung phattabagi warabusu magi chimbaldagi wahi amata kanglaktri tumin wakhalamada mangduna lei machanupi sing amadi mayamna kuchin chinari badusu yauda tumina wakhalamada mangduna leiri macha sing amadi mayamna kuchin chinari badusu yaude नाकलमदा थारिबा सितुदा सांगदुम फमदुना ले तंजादुदा रिता अमित्रना लेरिबा रुमदुगी करी करीनो अवातपा येंगलमलगा थोलकपनी अदुबु लुखोइना लेरिबा मतौदुबदा रिता चंगसिलगा नाकना चुमरिंग फमदरे मरी लेनरबदी असुबु सोइदना लाकनी सनादगी लुखोइ खुमदे तुमिलै अदुगा तबला रितादी येंगलै अने साबु वारबुसिदी कशुनती नंगलाले हाइदुना एचिनबुसिया अदुगा मनुंगी मरमदुना अने लोइना खंगबनती अदुना करिगुंबा नचाना खंगलाबदी अइगी चिनसिदगी वहाय मता खंगलोय थौदो उसिगी हौरकफम अखोय पाबुना खंगबम थोई वासे हाइबगरिता हंदक्ति लुखोइदा मुक्तंग येंगलै अदुबु माने येंगलपददी मचानुपा पिबाना डॉक्टरगा वारी सानरमबदगी मखोइगी मनाक्ता नंग जंगसिलक्तुना लेरमी मनौदुदा ममा मपानीदो माइथों खजक ओनखी लाप्तगुखिबा ममा मपानीगी खुसाउनबा माइथों अदुगा मरोल ताहौबा नत्रबसु सानरिबा वारिदो लुसनख्रे हाइबदी खंगबा ngamख्रबनी अदुबु पिबाना हेग यौसलकपगा ओनखिबा सकपम अदुदा करिनो खन चिंगना अनिदुगी ममांगदा लिपई पिबाना किदोरिमा कैसे तौदे नोइगी वा ngairibani sana doctor na kari hari kari phibam da leiri कैसे थोदोपदी ओइरोय किनिंगाय ओइद्रेना असौना लेरिङै दा हायकिबुगा चमने खंग्रे तवरिसे करी हाइदुन मतमसे याम फत्रे कमदौनी इबुंगो सना मतम बोंबदा चिक्सिलुको होय ngagleri kagaran bisu yum yoraniदा अमित्रगी बाबाविसु लानी रोबरने कोख्रबनी अदो मा ngak lerga yumda unanaba tawrsi रोबर क्रेडिसिगदी अइना लेहलगी मोगी मिसु लानी बा रिताना नंग मरुप सिंगददी हायरमलब्रो नंगो नुंगाइगद्रो मोइबो यानी मा अइ फजना सिनरमलबनी हयिंग अंगनबदा अमा हायगनागा लोइरेदा पाबुंगी हकचांग सिंगसिगा कुइना लेथबा नुंगाइरो जेमजासु हयिंग चंगदौनी फरे फरे अदुदी नंग जेमजा कौबिरो जेमजा करोमदा लेखिगे मनुंगदा लेखिब्रो अमित्रगी मनाक्तने इमागा पुना लेमिनरमबनी नंग पाबुंग मथंगता ngairमनी हाइदना थोलकपनी ओ अइ कौरगे हायरमलगा पिबा जेमजाबु कौबु जख्रे सोमदना लाइजा मिदुशिंदुना बेता निंगाइदना यातारिबा अमित्रगी नाक्ता फम नुंगाइतबा पेंदब इहुल कया गलिनना मिलुदा इरा हौरप ड्रिप यालिबा मखुतो तबना पाइबु थिंगवे तौरगा अमित्रना ताद्रबसो वारी सारई
Kaino, nangna sumain leirisibo. Amidra, thuna pharona. Nang sumaina leiba yaroi. Nangna sumaina leiradi, aidi kanana langnani. Kanana karimnani. Yaro, hagol, yaroi. Khazai sentherakliba pido makutuna sasadamuk taithoga. Naton khazik chingkhali. Aduga muksu warona makhatai. Ai heng changlani haidana lamna lekibagi kawu phongloiduni. Ngasi hanjinjin kaurido. Nangi sigumase uhanna pro ha. Hagolo mitpangwa mitra. Ai mangda nang noklagale se chimcha nungai tiba. Nangna sumai tobase chimcha nungai tiba mitra. Family bama pamadudagi khazika mujang sile. Nangai nungsi haidai phagi sunati asing mani chimcha nungsi haibadai ni nang. Se nangna phagi ni haribusu chimcha na tagi. Nangna chimcha haina hanjin kaubudusu ai taning de haini saurang bidarwigi. Se amta chimcha haina kauro. Se mitra ai heng chaladawni. Phone da kaubuka mana de haidai kauro se. Ai leri kai adum kauro khumladawni. Khonjel thongna kaptokpa ngamdrabasu laija chimbalani da chapsinaduna hazalaga kablei. Tunglomdagi itaptapna bibana chimcha. Khonjel do tabada laija panthada api singdo sasatai thui. Aduga famliba mafam adudagi tablab hogolei. Wade ngangdi tumilei. Biba tablab changlaga hairi. Chimcha chanaba dawse. Laija fadinglei aduga hibliba Amidra senda yenglaga. Kaino naw mama thanda. Ekoi chatladi kanada yengi. Robert Risi goida aina sinaramabani chimcha. Ngagle di moigi baba usulani. Moigi family lakri pokti legi sena. Chimcha hayeng nangada changadoi natro. Thingli chanaba tawse. Babungi masasiga hospital sida anaba mayam suraga hina sonthakiniba. Se chanaba tawse. Laija kumde tumilei. Amidrada miding tham tanik yengzai. Mangau thiba mapaga ingaw ngamda talezabani. Ma khaknatana Amidrana leiribadugum marup singdugi maraktagi amana oiramlabusu Laija nungairoi khangi. Adubu Amidra sen oirambasina Laija na pukning wazabani haibusu biba khangi. Aduna machi pukning phathabiraga nokta yadabagum nokfetawri. Chimcha nungaidabadawnguse. Hiyeng nong hengan baga ay hospital da chatki. Magi manakta dum legise. Ekhoy myam leisiri chimcha. Lau pamungai huri. Asumna pibana machi bu themlaga chanaba tawrakpaduda chatningdrabasu pai leita. Laija pibada yenglaga. Chalase. Aduna mana heng hek mitpang baga chimcha da kolta holawko. Piba machi da nungsina yenglaga nokfetawri. Taholagi. Mayum yorba matung asumna ningsing gari tongduna lakana Laija mana wakhal tarakpadadi airport main gate yaugadaba khazika ngairamle. Nakana thamliba side bag tudagi phone do lokthokuna yenglu. Mana wakhal amada tawringai mana ngairiba call ado lakhibra khan. Adubo ihang-hangduna lerami. Phone gi screen mamaido. Mamit amuktang kupi aduga maksilaba Laija gi maithong ado uge phangdrabada upai leita. Umsinduna leiriba chimbalado khazik lengduna noglei. Oyi khazai tudana pigi irik ama chenthaningda chenthari. Amuk solei. Ngairang nangna chimcha kaurakpado. Asumna Laija airport ki gate lansankre. Nakalamadana manaba tanjadani. Sin tawkiba status adugi number na typing tawkibado. Ngaiduna lerambani second khra leibaga tek sama paisali. Aide dingthawina dum lakibani. Leramliba mapuduna huranbani khan huranba mingthol pikibani. Lagliba text to sin fattawi. Text to bada nupido nongmi bisumani do kitang sui. Aduga maso reply mapi. Lona lakpa midi huran bahaibase hauna sani. Lona lakibani phongna leirasu aduna huran manaraliaso. Ningthawina lakpada kongkong khuzik sakidabagi huran mamingthul phangkibani.
ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯂꯣꯟꯅ ꯂꯥꯛꯄꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯆꯥꯡꯌꯦꯡ ꯇꯧꯕꯕꯨ ꯄ꯭ꯔꯖꯥꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯒ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯨꯗꯤ ꯃꯔꯤ ꯂꯩꯖꯗꯕ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯑꯣꯏꯔꯦꯗꯅ꯫ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯈ꯭ꯔꯗꯤ꯫ ꯏꯁ ꯅꯤꯡꯊꯧꯗꯤ ꯇꯣꯛꯈ꯭ꯔꯣ, ꯍꯨꯔꯥꯟꯕꯗꯤ ꯃꯄꯨꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯑꯔꯣꯏꯕꯒꯤ ꯇꯦꯛꯁꯇꯨꯃꯗꯤ ꯁꯤꯟ ꯇꯧꯔꯝꯂꯒ ꯈꯜꯍꯧꯏ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯆꯤꯊꯗꯕ ꯅꯨꯄꯥꯁꯤ ꯍꯟꯗꯛ ꯉꯔꯥꯡ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯏꯀꯥꯏꯕ ꯐꯥꯎꯔꯗꯨꯅ ꯃꯅꯤꯡ ꯈꯖ ꯈꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ꯫ ꯇꯧꯔꯤ ꯃꯇꯧꯁꯤꯗ ꯃꯦꯝꯅ ꯁꯤꯟꯅꯔꯝꯃꯤꯁꯤꯒ ꯑꯩꯕꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ? ꯅꯥꯀꯜ ꯑꯃꯗꯅ ꯔꯤꯇꯥ ꯑꯁꯥꯎꯕ ꯈꯣꯟꯐꯝꯗ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯔꯟꯕꯤꯔꯅ ꯂꯥꯛꯈꯤꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯇꯥꯅꯤꯡꯗꯦ ꯃꯃꯥ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯃꯤꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯛꯇꯕꯗꯨꯕꯨ ꯅꯪꯅ ꯑꯩꯗ ꯍꯪꯂꯒ ꯈꯪꯒꯗ꯭ꯔꯣ? ꯈꯪꯕ ꯇꯥꯕꯅꯤ, ꯈꯪꯐꯝ ꯊꯣꯛꯏ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯈꯣꯏ ꯄꯥꯕꯨꯡꯅꯤ꯫ ꯃꯃꯥ, ꯂꯨꯈꯣꯏ ꯁꯥꯎꯔꯦ ꯍꯥꯏꯕ ꯔꯤꯇꯥ ꯈꯪꯏ, ꯑꯗꯨꯕꯨ ꯊꯧꯁꯥꯗꯦ, ꯅꯥꯆꯨꯡꯗꯦ꯫ ꯔꯤꯇꯥ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯤ꯫ ꯑꯩꯉꯣꯟꯗꯅꯦ ꯑꯀꯟꯕ ꯁꯥꯔꯒ ꯀꯥꯟꯅꯕ ꯀꯩꯁꯨ ꯄꯨꯔꯛꯑꯣꯏ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ? ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯔꯤꯇꯥꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯀꯔꯝꯅ? ꯋꯥꯁꯤ ꯑꯩꯅ ꯈꯪꯕꯗ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯁꯅꯥꯔꯩ ꯈꯪꯕꯗꯤ ꯃꯃꯤꯡꯇꯅꯤ꯫ ꯃꯅꯤꯡ ꯌꯧꯅ ꯅꯈꯣꯏꯒꯤ ꯋꯥ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯌꯨ, ꯈꯪꯍꯜꯂꯨ, ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯒ ꯌꯦꯠꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯁꯤꯗꯒꯤ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯑꯣꯏꯔꯤꯕ ꯏꯆꯥ ꯃꯤꯇ꯭ꯔꯁꯤꯡꯒꯤ ꯐꯤꯕꯝ ꯅꯃꯤꯠꯃꯛꯅ ꯎꯔꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯔꯣꯠꯄ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯉꯁꯤ ꯑꯩꯅ ꯇꯞꯊꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯉꯥꯎꯕ ꯅꯆꯥꯁꯦ ꯐꯥꯖꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯣꯏ꯫ ꯄꯤꯕꯥꯅ ꯀꯩꯅꯣ ꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ? ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯄꯤꯕꯥ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯉꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯔꯤꯇꯥ ꯇꯍꯥꯇꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯅꯥ, ꯏꯃꯥꯒꯤ ꯁꯅꯥ, ꯀꯩꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯄꯅꯣ? ꯄꯤꯕꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯂꯩꯊꯣꯛꯂꯒ ꯃꯄꯥ ꯂꯨꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯛꯇꯒꯤ ꯇꯣꯟꯐꯥꯎ ꯇꯅꯤꯛ ꯌꯦꯡꯂꯒ ꯍꯪꯂꯛꯏ, ꯑꯩꯅ ꯎꯔꯤꯕꯁꯤ ꯑꯁꯦꯡꯕ꯭ꯔꯥ? ꯂꯨꯈꯣꯏ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯨꯞꯊꯈ꯭ꯔꯦ꯫ ꯄꯤꯕꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯤꯌꯨ ꯕꯥꯎ, ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯤ ꯑꯁꯦꯡꯕ꯭ꯔꯥ? ꯏꯃꯥꯒꯤ ꯁꯅꯥ꯫ ꯄꯤꯕꯥ ꯂꯨꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯂꯒ ꯇꯧꯐꯝ ꯈꯪꯗ ꯇꯨꯡꯑꯣꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯔꯣꯟꯕ ꯑꯃ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯉꯥꯎꯕ ꯃꯒꯨꯝ ꯎꯍꯜꯂꯤꯕ? ꯏꯄꯥꯒꯤ ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟꯒꯨꯝ ꯑꯩꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯔꯣꯏ ꯈꯟꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ, ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯌꯨ, ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯗꯦꯕ꯭ꯔꯥꯖ ꯀꯅꯥꯅꯣ? ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯖꯀꯤ ꯃꯄꯥ ꯀꯤꯌꯥꯝꯕ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯄꯥꯕꯨꯡꯅ ꯃꯈꯣꯏꯗꯒꯤ ꯂꯣꯠꯄꯅꯣ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯄꯥꯕꯨꯡ꯫ ꯏꯇꯥ ꯃꯆꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯂꯨꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡ, ꯄꯤꯕꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯁꯅꯥ, ꯇꯞꯊꯧ, ꯏꯪꯅ ꯈꯟꯅꯁꯤ꯫ ꯄꯤꯕꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯑꯆꯤꯛꯄꯗ ꯊꯨꯒꯥꯏꯔꯤ꯫ ꯀꯤꯌꯥꯝꯕ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯆꯥꯅꯕ ꯃꯔꯨꯞꯅꯤ, ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯅꯤ꯫ ꯈꯪꯍꯧꯗ ꯂꯨꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥꯗꯣ ꯂꯨꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯀꯝꯗꯧꯅ? ꯀꯔꯤꯒꯤ? ꯁꯅꯥꯔꯩ, ꯀꯤꯌꯥꯝꯕꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯈꯤꯕ, ꯊꯕꯛ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯀꯤꯌꯥꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟ ꯊꯦꯝꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯆꯜꯂ ꯃꯇꯨꯡ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗ ꯊꯕꯛ ꯃꯐꯝꯗ ꯃꯍꯥꯛ ꯁꯨꯡꯆꯠ ꯆꯠꯈꯤꯗꯦ꯫
ꯑꯩꯒ ꯀꯤꯌꯥꯝꯕꯒ ꯊꯕꯛ ꯄꯨꯜꯂꯤ ꯂꯨꯅ ꯇꯤꯟꯅꯩ ꯈꯪꯕꯅ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯆꯩ ꯀꯟꯕꯗꯒꯤ ꯁꯅꯥꯔꯩꯅ ꯑꯩꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯀꯤꯌꯥꯝꯕꯒ ꯎꯅꯅꯕ ꯁꯤꯟꯕꯤꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯔꯩ ꯀꯤꯌꯥꯝꯕꯒꯤ ꯃꯆꯥ ꯗꯦꯕꯔꯥꯖ ꯇꯥꯎꯄꯨꯕꯒꯤ ꯊꯥꯁꯤꯡ 7 ꯁꯨꯔꯛꯄꯗꯨꯗ ꯑꯩ ꯀꯤꯌꯥꯝꯕꯕꯨ ꯅꯝꯗꯅ ꯄꯨꯔꯛꯇꯨꯅ ꯁꯅꯥꯔꯩꯒ ꯃꯥꯒ ꯎꯅꯍꯟꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯀꯤꯌꯥꯝꯕ ꯃꯔꯩ ꯇꯧꯅꯕ ꯇꯥꯕꯗꯒꯤ ꯈꯥꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯇꯣꯏꯅ ꯌꯦꯞꯇꯨꯅ ꯆꯠꯄ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁꯇꯨ ꯀꯤꯌꯥꯝꯕꯅ ꯈꯪꯕꯅ ꯑꯁꯥꯎꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯠꯈꯤꯗꯨꯅ ꯁꯅꯥꯔꯩꯗ ꯈꯨꯠ ꯊꯥꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯀꯤꯌꯥꯝꯕꯕꯨ ꯈꯥꯝꯗꯨꯅ ꯁꯅꯥꯔꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯀꯟꯅꯕ ꯍꯣꯠꯅꯕꯗꯤ ꯊꯥ ꯑꯁꯨ ꯐꯥꯠꯇ꯭ꯔꯤꯕ ꯑꯉꯥꯡꯗꯨ ꯈꯛ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯝꯃꯒ ꯁꯅꯥꯔꯩꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯇꯥꯔꯝꯕ ꯔꯤꯇꯥ ꯄꯤꯕꯥꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯔꯤꯇꯥ ꯈꯪꯅꯤꯡꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯤꯌꯥꯝꯕꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯌꯦꯛꯄ ꯍꯥꯠꯄꯅ ꯃꯥꯅ ꯍꯥꯠꯂꯒ ꯀꯔꯤꯒꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯤꯆꯦꯟ ꯑꯣꯏꯔꯤꯕ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯁꯅꯥꯔꯩ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯕꯗ ꯑꯩꯅ ꯃꯥꯕꯨ ꯄꯥꯎ ꯇꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯧꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯄꯗꯗꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯅꯥꯔꯩ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯗꯨꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯁꯤꯛꯈꯤ ꯑꯩ ꯉꯛꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯀꯤꯌꯥꯝꯕꯅ ꯁꯅꯥꯔꯩꯗ ꯀꯥꯞꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯑꯣꯏꯈꯤꯕꯅꯤꯅ ꯑꯩ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯁꯨꯞꯅꯒꯤ ꯊꯥ 6 ꯈꯛꯇ ꯖꯦꯜꯗ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯇꯧꯕ ꯊꯕꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯈꯤꯕ ꯀꯟꯇ꯭ꯔꯦꯛ ꯕꯤꯖꯤꯅꯦꯁ ꯑꯌꯥꯝꯕ ꯃꯥꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯋꯥꯔꯤꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯄꯤꯕ ꯈꯨꯇꯨꯝ ꯆꯦꯖ ꯇꯥꯁꯤꯟ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯀꯝꯄꯦꯅꯤꯗ ꯗꯦꯕꯔꯥꯖ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯗꯣ ꯅꯃꯥꯅꯄꯥ ꯑꯉꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯕꯅꯤꯅ ꯑꯉꯥꯎꯕ ꯑꯣꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯕꯗꯣ ꯃꯁꯤꯅꯤ ꯁꯅꯥꯔꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯗ ꯑꯩ ꯏꯔꯥ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯂꯣꯜꯂꯤꯕꯒꯤ ꯃꯔꯝ ꯁꯅꯥꯔꯩ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯁꯤꯖꯤꯟꯅꯈꯤꯕꯅ ꯑꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯆꯦꯟꯐꯝ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯏꯄꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯏꯄꯥꯒꯤ ꯃꯥꯡ ꯊꯥꯟꯕꯗꯤ ꯑꯩꯒꯤ ꯑꯃꯣꯠꯄ ꯄꯨꯟꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯒꯦ ꯈꯟꯈꯤꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄꯗ ꯅꯪꯕꯨ ꯊꯣꯠꯅ ꯅꯧꯅ ꯎꯈꯤꯅꯤ ꯈꯟ ꯅꯪꯒꯤ ꯅꯃꯤꯠ ꯅꯃꯥꯏ ꯁꯤꯡꯍꯟꯅꯕ ꯍꯥꯏꯗꯅ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤꯕꯅꯤ ꯇꯨꯡꯑꯣꯏꯅ ꯂꯦꯞꯂꯝꯕ ꯄꯤꯕꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯅꯤꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯐꯤꯡꯅ ꯊꯣꯛꯈꯤ ꯁꯅꯥ ꯏꯄꯥꯒꯤ ꯁꯅꯥ ꯔꯤꯇꯥ ꯍꯥꯏꯐꯦꯠ ꯆꯦꯟꯊꯣꯛꯇꯨꯅ ꯈꯥꯝꯅꯕ ꯀꯧꯖꯩ ꯏꯃꯥꯒꯤ ꯁꯅꯥ ꯀꯔꯥꯏꯗꯅꯣ ꯅꯪꯕꯣ ꯀꯥꯟꯅꯗ꯭ꯔꯦ ꯀꯧꯔꯨꯕꯒꯤꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤ ꯄꯤꯕꯥ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯤ ꯎꯄꯥꯏ ꯂꯩꯇ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯤꯇꯥ ꯑꯅꯤꯗꯣ ꯊꯋꯥꯏ ꯋꯥꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ